ꯐꯣꯟꯗꯨ ꯀꯛꯄꯣꯏ ꯀꯛꯇꯕꯣꯏ ꯊꯝꯂꯒ ꯃꯐꯤ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯒꯥꯔꯤ ꯊꯧꯒꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯁꯦꯟꯇꯔꯗ ꯌꯧꯔꯕ ꯃꯇꯨꯡ ꯁꯅꯥꯅꯨ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯃꯁꯤꯗ ꯁꯣꯟꯊꯥꯡꯅ ꯅꯤꯜꯂꯝꯃꯤ꯫ ꯁꯦꯟꯇꯔ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯒ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯥꯎꯗꯤ ꯂꯩꯍꯧꯏ꯫ ꯑꯩꯅ ꯁꯨꯝ ꯆꯦꯛ ꯇꯧꯖꯕꯅꯤꯀꯣ ꯍꯥꯏꯁꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯁꯨꯃꯥꯏ ꯇꯧꯗꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯉꯥꯡꯁꯅꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯕꯨ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯔꯛꯂꯦ꯫ ꯃꯐꯝ ꯆꯠꯇꯨꯅ ꯊꯤꯔꯦ꯫ ꯃꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯦ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯗꯤ ꯃꯍꯥꯛ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯣꯠꯀꯅꯤ ꯍꯥꯏꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯕꯨ ꯑꯃꯨꯛ ꯁꯥꯐꯣꯡꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯅꯥꯅꯨꯒ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯒ ꯁꯅꯥꯅꯨꯒ ꯄꯨꯟꯅ ꯕꯖꯥꯔꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯡꯂꯤ꯫ ꯑꯀꯧꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯎꯕꯗ ꯃꯅꯤꯄꯨꯔ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯁꯨ ꯃꯉꯥꯡꯁꯅꯥ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯞꯅ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯔꯤꯕ ꯁꯅꯥꯅꯨꯒꯤ ꯃꯁꯛ ꯇꯁꯦꯡ ꯂꯩ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯁꯅꯥꯅꯨꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯦ꯫ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝ ꯂꯝꯕꯤ ꯇꯥꯅ ꯊꯨꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯦ꯫ ꯔꯨꯝ ꯑꯃꯗ ꯐꯝꯍꯜꯂꯒ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯄꯨꯟꯁꯤꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣꯕ? ꯌꯦꯡꯉꯣ ꯁꯅꯥꯅꯨ, ꯑꯃꯨꯛꯇꯪꯈꯛ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯅꯪ ꯄꯥꯝꯗꯕ꯭ꯔꯕ? ꯁꯅꯥꯅꯨ ꯉꯥꯛꯁꯪ ꯉꯥꯡꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯇꯊꯛ ꯌꯦꯡꯂꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯍꯤꯡꯕ ꯉꯝꯒꯗꯕ ꯑꯩ ꯃꯥꯟꯗ꯭ꯔꯦ꯫ ꯀꯩꯗꯧ ꯋꯥꯖꯔꯨꯗꯣꯏꯅꯣ? ꯀꯩꯗꯧ ꯀꯞꯆꯔꯨꯅꯤ? ꯄꯤ ꯄꯥꯝꯃꯨꯏ, ꯊꯨꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯤꯟ ꯁꯤꯠꯂꯤ꯫ ꯃꯉꯥꯡꯁꯅꯥꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯅꯪ ꯂꯩꯕꯤꯌꯣ꯫ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯄ꯭ꯂꯤꯖ ꯁꯅꯥꯅꯨ, ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯁꯅꯥꯅꯨꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯅꯥꯅꯨ ꯃꯉꯥꯡꯁꯅꯥ ꯍꯣꯏꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯔꯛꯄꯅ ꯄꯨꯡꯐ ꯐꯔꯦ ꯍꯥꯏꯕꯃꯛꯁꯨ ꯌꯥꯔꯦ꯫ ꯃꯁꯤꯃꯛꯅꯤ ꯃꯉꯥꯡꯁꯅꯥꯅ ꯄꯥꯝꯖꯕꯁꯨ꯫ ꯅꯤꯁꯥꯅ ꯍꯥꯠꯂꯨꯔꯕ ꯆꯤ ꯊꯨꯡꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯐꯒꯠꯄꯒꯨꯝ ꯇꯧꯔꯦ ꯁꯅꯥꯅꯨ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯉꯥꯡꯁꯅꯥ ꯑꯃꯁꯨꯡ ꯁꯅꯥꯅꯨꯒꯤ ꯃꯔꯤꯁꯨ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯉꯥꯡꯁꯅꯥꯅ ꯁꯅꯥꯅꯨꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯍꯜꯂꯣ ꯁꯅꯥ, ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯑꯣ꯫ ꯃꯈꯥꯗ ꯑꯩ ꯂꯩꯌꯦ꯫ ꯁꯅꯥꯅꯨꯅ ꯄꯨꯡꯁꯤ ꯊꯦꯡꯉꯦꯗ, ꯗꯥꯃꯉꯥꯡ ꯇꯨꯝꯅꯕ ꯇꯧꯔꯁꯦ꯫ ꯃꯉꯥꯡꯁꯅꯥꯅ ꯊꯑꯣꯏꯒꯤ ꯑꯩꯅ ꯇꯨꯝꯗꯉꯩ ꯉꯥꯏꯔꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯣ? ꯁꯅꯥꯅꯨꯅ ꯊꯦꯡꯕꯁꯤꯗ ꯇꯧꯕꯅꯤ꯫ ꯃꯉꯥꯡꯁꯅꯥꯅ ꯁꯨꯝ ꯎꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯁꯅꯥꯅꯨꯅ ꯑꯩ ꯊꯣꯛꯂꯛꯑꯒꯦ꯫ ꯗꯥꯃꯉꯥꯡ ꯁꯥꯎꯔꯅꯨ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯐꯤꯉꯧꯒꯤ ꯃꯔꯨꯝꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ ꯁꯅꯥꯅꯨ ꯑꯃꯗꯤ ꯃꯉꯥꯡꯁꯅꯥ꯫ ꯑꯃꯒ ꯃꯤꯠꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯅꯗꯦ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ ꯏꯀꯥꯏꯅꯔꯤ ꯃꯥꯜꯂꯦ꯫ ꯃꯉꯥꯡꯁꯅꯥꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯅ ꯇꯞꯅ ꯑꯆꯤꯛꯄ ꯊꯨꯒꯥꯏꯔꯛꯏ꯫ ꯇꯨꯝꯃꯝꯗꯥꯏ ꯑꯣꯏꯕꯁꯤꯗ ꯑꯃꯨꯛꯇꯪ ꯎꯅꯤꯡꯗꯨꯅ ꯀꯧꯕꯅꯤ, ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯁꯅꯥꯅꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯤ꯫ ꯃꯉꯥꯡꯁꯅꯥ ꯇꯞꯅ ꯆꯤꯡꯁꯤꯜꯂꯒ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯅꯥ, ꯑꯩ ꯅꯪꯕꯨ ꯂꯥꯞꯊꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯁꯅꯥꯅꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯑꯩꯁꯨ ꯗꯗꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯇꯔꯨꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯉꯥꯡꯁꯅꯥꯅ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯈꯪꯕꯤꯌꯨ ꯁꯅꯥ꯫ ꯁꯅꯥꯅꯨꯅ
ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯤꯕ ꯉꯝꯗꯕ꯭ꯔꯥ? ꯃꯉꯥꯡ ꯁꯅꯥꯅ ꯊꯃꯣꯏꯗ ꯇꯥꯕ ꯃꯃꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯂꯣꯏ, ꯃꯨꯠꯇ꯭ꯔꯕꯁꯨ ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯕꯤꯗꯦ꯫ ꯁꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯑꯃꯨꯛꯇꯪ ꯁꯤꯛꯊꯠꯂꯣ꯫ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯌꯥꯈꯨꯟ ꯃꯃꯤꯗꯣ ꯄꯨꯟꯁꯤꯒꯤ ꯅꯪꯅꯤ ꯈꯟꯖꯒꯦ꯫ ꯁꯅꯥꯅꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦ꯫ ꯃꯉꯥꯡ ꯁꯅꯥꯅ ꯑꯩꯅ ꯌꯥꯔꯁꯤꯗꯤ꯫ ꯁꯅꯥꯅꯨ ꯁꯤꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯉꯥꯡꯅ ꯑꯅꯝ ꯀꯟꯃꯟꯕꯅ ꯍꯦꯟꯈ꯭ꯔꯦ꯫ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯁꯅꯥꯅꯨꯁꯨ ꯁꯤꯛꯂꯦ꯫ ꯑꯌꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯂꯩ ꯃꯉꯥꯡ ꯁꯅꯥꯅ꯫ ꯃꯉꯥꯡ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯥꯅꯤ꯫ ꯁꯅꯥꯅꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯀꯥ ꯇꯞꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯉꯥꯡ ꯁꯅꯥꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥꯗꯒꯤ ꯑꯗꯨꯝ ꯆꯥꯟꯅꯈ꯭ꯔꯦ, ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯣꯟ ꯁꯅꯥꯅꯨꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯜꯂꯣ꯫ ꯁꯣꯟꯅ ꯁꯅꯥꯅꯨ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯆꯦ ꯖꯣꯟ꯫ ꯁꯣꯟꯅ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯆꯦ ꯖꯣꯟ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ꯫ ꯁꯣꯟꯅ ꯅꯆꯤꯟ ꯊꯤꯒꯅꯨ, ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ? ꯁꯅꯥꯅꯨꯅ ꯆꯦ ꯖꯣꯟ꯫ ꯁꯣꯟꯅ ꯇꯨꯡꯒꯤ ꯈꯜꯂꯣ ꯁꯅꯥ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ꯫ ꯅꯪ ꯄꯪꯉꯤ ꯀꯩꯒꯤꯅꯣ? ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧ꯫ ꯅꯪꯕꯨ ꯍꯪꯕ ꯀꯁꯇꯃꯔ ꯌꯥꯝ ꯂꯥꯛꯏ꯫ ꯁꯅꯥꯅꯨꯅ ꯁꯦ, ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯤ ꯂꯦꯞꯂꯒꯦ ꯈꯜꯂꯤ꯫ ꯊꯦꯡꯈꯥꯡ ꯃꯐꯝꯗꯨꯗ ꯑꯩ ꯈꯣꯡꯗꯥꯔꯔꯣꯏ ꯈꯜꯂꯤ꯫ ꯁꯣꯟꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯇꯣꯛꯂꯒꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠꯇꯨꯕꯨ ꯍꯜꯂꯛꯀꯗ꯭ꯔꯕ? ꯁꯅꯥꯅꯨꯅ ꯁꯦ꯫ ꯁꯣꯟꯅ ꯍꯦ, ꯑꯗꯨꯏ ꯁꯔꯨꯛ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ꯫ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯅꯪ ꯃꯐꯝꯗꯨꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ? ꯅꯪꯕꯨ ꯇꯨꯀꯠꯆꯅ ꯎꯔꯛꯀꯅꯤꯌꯦ꯫ ꯅꯪ ꯋꯥꯈꯜ ꯇꯥꯎ, ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯖꯒꯗꯕꯅꯤ꯫ ꯁꯅꯥꯅꯨ ꯇꯥꯕ ꯉꯝꯗꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯏꯖꯠꯀꯤ ꯆꯩꯊꯦꯡꯒ ꯅꯨꯡꯁꯤꯕꯒꯤ ꯄꯣꯠꯂꯨꯝꯒ ꯈꯜ ꯃꯥꯟꯅꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯅ ꯃꯥꯡꯂꯣꯝꯒꯤ ꯄꯨꯟꯁꯤꯁꯨ ꯑꯃꯣꯠꯄꯅ ꯊꯟꯈ꯭ꯔꯦ꯫ ꯈꯥꯡꯕ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯔꯤ ꯁꯅꯥꯅꯨ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯑꯁꯤꯔꯥ? ꯂꯥꯏꯕꯛꯀ ꯈꯟꯅꯔꯕ ꯃꯄꯣꯛꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯈꯤꯅꯤ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯏꯖꯠ ꯅꯪ ꯂꯥꯞꯈ꯭ꯔꯣ꯫ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ, ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ꯫ ꯀꯞꯄ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤ꯫ ꯃꯉꯥꯡꯁꯤꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀ ꯆꯥꯟꯅꯖꯔꯕ ꯃꯔꯨꯞ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯂꯥꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯎꯅꯕꯗ ꯀꯣꯟꯁꯤꯟꯅꯩ꯫ ꯅꯤꯡꯊꯦꯝꯁꯨ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ꯫ ꯊꯥꯏꯅꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯑꯅꯤꯗꯣ ꯉꯁꯤ ꯎꯅꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯀꯩ ꯆꯥꯅꯤ? ꯃꯉꯥꯡꯁꯤꯅꯥꯅ ꯏꯕꯨꯡꯉꯣ, ꯆꯥꯒꯦ ꯂꯥꯛꯄ ꯅꯠꯇꯦ, ꯁꯨꯝ ꯕꯣꯟꯗꯨꯕꯨ ꯎꯅꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯏꯃꯥꯏ ꯀꯥꯛꯅ ꯈꯨꯝꯃꯤꯗ꯫ ꯆꯥꯎꯔꯕ ꯌꯨꯝꯗꯣ ꯀꯨꯏꯂꯩ ꯂꯩꯅ ꯌꯦꯡꯂꯒ ꯃꯉꯥꯡꯁꯤꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯃꯥ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯎꯗꯦꯅ꯫ ꯅꯤꯡꯊꯦꯝꯅ ꯒꯣꯕꯤꯟꯗꯗ ꯆꯠꯈꯤꯕꯅꯤ, ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ, ꯑꯃꯨꯛꯇ ꯈꯣꯏꯔꯝꯃꯨꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯉꯥꯡꯁꯤꯅꯥꯅ ꯀꯨꯏꯔꯦꯀꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯊꯕꯛ ꯆꯤꯟꯅꯈꯤꯕꯅ ꯁꯨꯃꯥꯏꯅ ꯄꯨꯟꯒꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯀꯣ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯅꯤꯡꯊꯦꯝꯅ ꯍꯦꯔꯥ, ꯇꯥꯅꯤꯡꯗꯦꯗ ꯅꯪꯁꯨ꯫ ꯉꯁꯤꯁꯨ ꯎꯅꯔꯤ, ꯑꯗꯨꯝꯁꯨ ꯎꯅꯅꯤ꯫ ꯏꯇꯥꯎ, ꯑꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯗꯤ ꯐꯔꯕꯅꯤꯅ, ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦꯃꯤ꯫ ꯃꯉꯥꯡꯁꯤꯅꯥ ꯐꯝꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯃꯆꯤ ꯂꯦꯡꯂꯒ ꯏꯇꯥꯎ, ꯁꯅꯥꯅꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯈꯟꯖꯟꯅꯩ꯫ ꯀꯣꯂꯦꯖꯀꯤꯗꯨꯔꯣ? ꯃꯉꯥꯡꯁꯤꯅꯥꯅ ꯃꯥꯅꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯇꯍꯥ ꯊꯥꯅ ꯀꯩꯗꯧꯕ ꯃꯥꯗꯤ? ꯃꯉꯥꯡꯁꯤꯅꯥꯅ
ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯂꯣꯏꯅ ꯂꯤꯊꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯅꯤꯡꯊꯦꯝꯅ ꯁꯅꯥꯅꯨꯕꯨ ꯅꯝꯕꯔ 4 ꯆꯥꯏ ꯍꯥꯏꯕ꯫ ꯃꯉꯥꯡ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯇꯥꯎ, ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛ ꯅꯤꯁꯥꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯄ ꯉꯝꯃꯣꯏ꯫ ꯑꯩꯁꯨ ꯆꯍꯤ ꯀꯌꯥ ꯃꯣꯏꯒꯨꯝꯕꯁꯦ ꯃꯌꯥꯝ ꯂꯣꯏꯅꯔꯒ ꯂꯥꯛꯑꯕꯅꯤ꯫ ꯐꯔꯦ ꯈꯜꯂꯨꯔꯕꯁꯨ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒ ꯑꯗꯨꯝ ꯍꯤꯡꯉꯣ꯫ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩꯁꯦ ꯅꯪ ꯃꯣꯡꯈꯣꯝꯗ ꯈꯣꯡ ꯊꯥꯖꯤꯟꯕꯒꯨꯝꯕꯅꯤ꯫ ꯃꯉꯥꯡꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯁꯥꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯔꯥꯟꯕ ꯑꯣꯏꯔꯗ꯭ꯔꯥ? ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯅꯤꯡꯊꯦꯝꯅ, ꯃꯥ ꯃꯁꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯍꯧꯖꯤꯛ ꯇꯣꯛꯂꯦꯅ ꯈꯜꯂꯣꯅꯦ, ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯍꯥꯟꯅ ꯍꯩꯅꯕꯤꯗꯨꯅ ꯂꯥꯛꯀꯅꯤꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯋꯥꯈꯜꯗꯗꯤ ꯅꯪ ꯐꯤꯔꯦꯞꯇꯨ ꯍꯣꯡꯉꯨ꯫ ꯑꯃ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯃꯉꯥꯡꯁꯅꯥꯅ, 4 ꯆꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯗ꯭ꯔꯣ? ꯃꯈꯣꯏꯕꯨ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅ ꯄꯨꯔꯦ꯫ ꯃꯈꯣꯏꯕꯨ ꯐꯅ ꯂꯣꯏꯅꯕꯤꯗꯨꯅ, ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯄꯨꯟꯁꯤꯕꯨ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛꯄꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯥꯡꯖꯕ ꯂꯩ? ꯍꯣꯏ, ꯏꯇꯥꯎꯅ ꯍꯥꯏꯕꯗꯨ ꯂꯣꯏ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯃꯔꯛ ꯊꯠꯂꯛꯏ, ꯃꯉꯥꯡ, ꯅꯪ ꯌꯥꯝ ꯁꯥꯎꯈꯤꯅꯣ꯫ ꯇꯞꯅ ꯉꯥꯡꯅꯁꯦ꯫ ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ? ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯕ ꯅꯪ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯒꯦꯔꯥ? ꯃꯉꯥꯡꯁꯅꯥꯅ, ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯆꯠꯁꯤ, ꯌꯥꯒꯗ꯭ꯔꯥ? ꯍꯧꯖꯤꯛꯁꯨ ꯃꯥ ꯂꯩꯔꯝꯈꯤꯅꯤ꯫ ꯃꯥ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯦ, ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯆꯠꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯉꯥꯡꯁꯅꯥꯒ ꯄꯨꯟꯅ ꯊꯧꯃꯤꯟꯅꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯤ ꯈꯔ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯤꯡꯊꯦꯝꯁꯨ ꯃꯉꯥꯡꯁꯅꯥꯁꯨ ꯎꯔꯤ꯫ ꯅꯤꯡꯊꯦꯝꯅ, ꯀꯅꯥ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯃꯉꯥꯡꯁꯅꯥꯅ, ꯈꯪꯗꯦꯅꯦ, ꯍꯧꯖꯤꯛꯀꯥꯟꯁꯤ ꯂꯝꯕꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ꯫ ꯊꯧꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗ꯭ꯔꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯂꯥꯜꯂꯛꯑꯗꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯦ꯫ ꯅꯤꯡꯊꯦꯝꯅ, ꯆꯨꯝꯃꯤ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯕ꯫ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯈꯟꯗꯕ ꯌꯥꯝ ꯋꯥꯠꯂꯦ꯫ ꯌꯦꯡꯉꯣ, ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯨꯕꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯒꯥꯔꯤ ꯑꯗꯨꯝ ꯂꯩꯁꯤꯜꯂꯦ꯫ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯣꯏꯕ ꯍꯧꯔꯕꯅꯤ꯫ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯁꯤꯅ ꯈꯨꯔꯛ ꯍꯥꯡꯗ꯭ꯔꯦ꯫ ꯂꯣꯏꯔꯕꯅꯤ ꯀꯪꯂꯩꯄꯥꯛꯁꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕꯁꯤꯡꯁꯦ ꯃꯥꯌꯣꯛꯅꯅꯕ ꯊꯣꯛꯂꯛꯏꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯁꯦ ꯌꯥꯝꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯕꯗꯤ ꯉꯝꯃꯣꯏ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯒꯤꯁꯨ ꯌꯥꯝꯅ ꯃꯈꯥ ꯄꯣꯜꯂꯦ꯫ ꯃꯉꯥꯡꯁꯅꯥꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯑꯁꯨꯝꯕ ꯉꯥꯡꯑꯣꯟꯕꯩ ꯐꯥꯕ ꯂꯥꯛꯆꯅꯤꯀꯣ ꯏꯇꯥꯎ꯫ ꯑꯅꯤꯗꯣ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯉꯥꯡꯁꯅꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯉꯥꯡꯁꯅꯥ ꯍꯣꯏꯗ ꯌꯧꯔꯦ꯫ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯝꯂꯒ ꯁꯅꯥꯅꯨꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯒ, ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯅꯪ ꯑꯝꯇ ꯊꯣꯔꯛꯀꯦꯔꯥ? ꯇꯥꯕ꯭ꯔꯣ, ꯁꯅꯥ? ꯉꯥꯏꯍꯥꯛꯇꯤ ꯊꯣꯡ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯊꯣꯡꯗꯣ ꯏꯜꯂꯨꯕꯗꯗꯤ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯔꯝꯗ꯭ꯔꯦ꯫ ꯀꯥꯗꯨꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯆꯦꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯊꯣꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯃꯉꯥꯡꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ, ꯀꯩꯗꯧꯔꯦ ꯏꯇꯥꯎ? ꯂꯩꯔꯝꯗ꯭ꯔꯕꯣ? ꯃꯉꯥꯡꯁꯅꯥꯅ ꯄꯥꯈꯠꯅ, ꯁꯅꯥꯅꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ, ꯑꯇꯩ ꯀꯥꯁꯤꯡꯗꯁꯨ ꯂꯣꯏ ꯌꯦꯡꯉꯛꯑꯕꯣ? ꯃꯉꯥꯡꯁꯅꯥꯅ, ꯂꯣꯏ ꯌꯦꯡꯉꯦ, ꯂꯩꯇ꯭ꯔꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯤꯡꯊꯦꯝꯅ, ꯐꯔꯦ, ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯉꯥꯡꯁꯅꯥꯅ, ꯈꯪꯉꯦ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯒꯥꯔꯤꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯌꯥꯡꯅ ꯊꯧꯔꯛꯏ꯫ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯄꯥꯔꯇꯤꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯡ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯦꯟꯅꯖꯔꯛꯄ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅꯃꯛ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯔꯥꯡ ꯂꯥꯡꯍꯧꯕꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯋꯥ ꯁꯥꯔꯨꯗꯦ꯫ ꯑꯗꯨꯃꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯇꯞꯅ, ꯁꯅꯥꯅꯨ? ꯃꯉꯥꯡꯁꯅꯥꯅ ꯄꯥꯈꯠꯅ, ꯑꯍꯥ, ꯀꯩꯅꯣ? ꯅꯤꯡꯊꯦꯝꯅ ꯃꯤ ꯃꯌꯥꯝ ꯑꯣꯟꯁꯤꯟꯅꯔꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫
Makhoi ani thuna sensinduna mayam maraktuda sangai. Hauzik mayak sengna ure. Tingbong oduna masin maray pungkang kangna. Mamit usinduna tariba nupido. Nupi adu atay kanasu nati sananu ni. Number 4 saduna odi satlaga siduna taribado. Mangangsna haipam tokpom khangkidre. Walang masit amapaw ngangdana toromliba maong aduda munna yengduna lay. Ihaurakliba pising adu laymay thakta taba hurai. Mangangsna khangprek khangna hugalay. Is mangwera male. Sanano. Phuk haugatuna sananogi katamna lai. Adubu thongdu ihang hangduna layrammi. Mangda thokriba thokduktuga masadu tokphom khangdre. Mipaiba ma yauna thiba hurai. Adubu phangdre. Mapal tholaktuna anakpa jaga singda chenduna yengi. Adubu upai laikhidre. Asumna thiba khanglaktaba numit humni marini sujalakle. Mangangsna tasengna mapang kainaraba haibadu thokle. Taksi sonjaba nattana thibadi phangkhidre. Mangangsnana office-ta mapabunggi manakta aruba file ma pairi. Gyan men tadaba punsisida sayatnaba haibadu oire. Pothaduna leiningbani. Adubu aruba posaksingse hundokluba yaba nattabanina awaba pumba losinjare. Office-tagi punna mapabungga halakminare. Honglakliba masagi moong mataw asida khara khajikti uba phangi. Mangangsnagi mapabung sanakunjona. Kaidawre mangang? Isagi maithong ubada ipada karigumba kharadi lotli haibasi ipa khangi. Mangangsnana. Kaisi tawde babung. Isa khara nungaitaduna tawbani. Ipada sengna hayo. Yumsida ipa isa khaktani leiriba. Masida aikhoi anigi manungda pau hodok natrabadi karamna yumasi pangani. Mangangsna tamthoklasira khalli. Adabu phajaba pau nattabanina tamlodre. Sanakunjona makatarai. Sananugi kari pau leire. Office ki thabak sinmanbasida ipa su noibi yengsinba ngamdredo. Mangangsnana. Police report tawkhre babu. Makhatawa pau ngaiminasi haibasi natana atopa paukhumta leitre. Sanakunjo makhutta pairiba ising glass tu table da thamlaga. Masu wakhal khara thenmali. Satke hairabasu aikhoida hairambadi phabani. Mayum makti natabanina kaisu nungairamoi pa khangi. Mangangsnana. Adumakni aina khalamlibasu babu. Thiba hangba kyadi tawbani. Akopa marol amata laktabasidani. Aina nungsa thiriba. Sanakunjona. Tekta kaidana lairambassu oisinu. Isor khuruminaba haibaduni. Adubu mangang nang hauzik angang natrabani. Yumsida hangliba awatpase nangna mentionba phabani. Mangangsna mamai nontaduna tapna paukhom pirai. Pabung, aisu isagi asamadi leijari. Si phangba mikupta loina thunganjage haibase nasaigi lengdraba wasakni. Sanakunjona. Nangi kari asano. Mangangsnana ikaiba pumba thadoklaga. Sanano, aigi asa haibadi sanano. Mahak hek phangbaga pabunggi ningba soidana thunganjagani. Sanakunjona yaningdana paukhom pirai. Madu ai pamde. Nakhoi samna tinabadi adum kaisu kaide tino. Adubu yumsigi mauina pusalakpadi ipa pamde ko mangang. Wahisingse hairamlaga katamna gam kaki Sanakunjo. Mangangsna asawa potlum kayasina nantharakduna siba haibasi soidrabani. Mapira sena sananana lairamba kaduda janglai. Thongdu hangdoktuna sanglaklaga thongnau mayaduda leptuna wakhal mool khanjari. Sana nang kadhaida leige? Dadayam ware. Nang ai warobro. Ai nangonda karigumba akanba wahai amatadi haikidabani ko. Yumsidagi nangna khong thagdoktuna satkribase nang aikhoida saubro. Tarakliba mapido taithokpinaba kanasu leitrabada maning tamna senthari. Sananu mangkhiba matamsu yamsilakli. Office alamdaigi saksanaba semsari. Phone ama lai. Hello. Mangang sanawi birabra. Oh,
ꯃꯥꯅꯦ ꯀꯅꯥ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯍꯥꯏꯕꯤꯅꯤꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯣ ꯃꯇꯝ ꯀꯌꯥꯗꯒꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯁꯅꯥꯅꯨ ꯉꯔꯥꯡ ꯂꯝꯕꯤꯗ ꯒꯨꯂꯤ ꯗꯣꯁ ꯍꯦꯟꯕ ꯃꯥꯜꯂꯤ ꯑꯣꯗꯤ ꯆꯠꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯦ ꯃꯉꯥꯡꯁꯤꯅ ꯐꯣꯟꯗꯨ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯄꯨꯂꯤꯁꯇꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯃꯐꯝꯗꯤ ꯀꯥꯏꯗꯅꯣ ꯑꯣ ꯄꯥꯎꯅꯥ ꯕꯖꯥꯔꯗꯅꯤ ꯐꯣꯟꯗꯨ ꯁꯠꯀꯛꯏ ꯃꯉꯥꯡꯁꯤꯅ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝꯈ꯭ꯔꯦ ꯃꯈꯣꯡꯗꯨ ꯅꯤꯛꯄꯅ ꯃꯁꯤ ꯂꯦꯡꯕ ꯉꯝꯗꯦ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯉꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥꯅꯨꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯁꯤꯜꯂꯤ ꯃꯤ ꯈꯔꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯤ ꯃꯍꯩ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃꯅ ꯁꯤꯁꯅꯨ ꯃꯔꯝ ꯆꯠ ꯀꯥꯝꯕꯒꯤꯅꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯊꯨꯏ ꯇꯨꯀꯠꯆꯩ ꯑꯃꯅ ꯑꯃꯨꯛ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯔꯨꯕꯒꯤ ꯗꯣꯁꯥ ꯇꯥꯔꯤꯅꯤ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯦ ꯂꯩꯕꯗꯒꯤꯅꯤ ꯂꯩꯕꯥꯛꯁꯦ ꯂꯩꯈꯥ ꯇꯥꯅ ꯆꯦꯟꯊꯔꯤꯁꯦ ꯁꯤꯖꯈꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯀꯩ ꯀꯥꯟꯅꯗꯕꯗ ꯉꯥꯡꯅꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯉꯥꯡ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯁꯅꯥꯅꯨ ꯊꯋꯥꯏ ꯌꯥꯎꯗꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯉꯥꯡ ꯁꯅꯥꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠ ꯑꯃꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯁꯅꯥꯅꯨꯕꯨ ꯄꯝꯈꯠꯇꯨꯅ ꯀꯞꯄꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯅꯪ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯁꯅꯥ ꯃꯈꯣꯜ ꯊꯣꯛꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯗꯨꯅ ꯀꯞꯄꯁꯨ ꯉꯝꯗꯦ ꯃꯄꯤꯗꯤ ꯑꯗꯨꯃꯛ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯤ ꯑꯌꯦꯡꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯃꯉꯥꯡ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯌꯦꯡꯂꯤ ꯃꯐꯝꯗꯨꯗꯒꯤ ꯁꯅꯥꯅꯨꯕꯨ ꯃꯉꯥꯡ ꯁꯅꯥꯅ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯄꯨꯈꯠꯂꯛꯂꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯅꯨꯒꯤ ꯃꯊꯧ ꯃꯉꯝ ꯃꯉꯥꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤꯂꯛꯇ ꯎꯔꯤꯕ ꯁꯅꯥꯅꯨꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯇꯨꯅ ꯃꯉꯥꯡ ꯁꯅꯥꯗ ꯑꯆꯧꯕ ꯄꯦꯟꯗꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯉꯥꯡ ꯁꯅꯥꯅ ꯂꯤꯡꯈꯠꯂꯤꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯍꯣꯝꯗꯨꯗ ꯊꯥꯔꯤꯕ ꯄꯤꯛꯇꯛ ꯇꯧꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯇꯧꯔꯤ ꯑꯍꯜ ꯅꯍꯥ ꯈꯔꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯤ ꯃꯇꯝ ꯀꯧꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯈꯥꯝꯕ ꯉꯝꯗꯅ ꯑꯁꯨꯝ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯄꯦꯟꯊꯣꯛꯆꯔꯤ ꯃꯉꯥꯡ ꯁꯅꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯄꯥꯏꯈꯠꯇꯨꯅ ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯆꯦꯅꯥ ꯃꯊꯪ ꯄꯥꯈꯠꯂꯛꯄꯗ ꯗꯥꯏꯔꯤꯒꯤ ꯂꯃꯥꯏ ꯑꯃꯗ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡ ꯑꯃ ꯀꯪꯗꯨꯅ ꯌꯥꯎꯔꯝꯃꯤ ꯀꯪꯂꯕ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯉꯥꯡ ꯁꯅꯥꯅ ꯏꯇꯥꯎ ꯅꯪꯕꯨ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ ꯌꯥꯔꯣꯃꯦ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯗꯤ ꯆꯩꯔꯥꯎꯕ ꯂꯩ ꯑꯗꯨꯅ ꯏꯃꯥꯅ ꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏ ꯅꯪꯁꯨ ꯂꯥꯛꯑꯣ ꯆꯩꯔꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯑꯣ ꯃꯉꯥꯡ ꯁꯅꯥꯅ ꯁꯥꯎꯒꯠꯇꯨꯅ ꯅꯪ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯣꯏ ꯆꯩꯔꯥꯎꯕꯒ ꯂꯩꯔꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯃꯦ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯅꯤꯡꯊꯦꯝ ꯀꯔꯦꯝꯅꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯖꯈ꯭ꯔꯕꯣꯏꯗ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯣ ꯑꯩ ꯑꯃ ꯑꯗꯨꯏ ꯋꯥ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯐꯔꯦ ꯅꯪ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯆꯪꯉꯝꯃꯨ ꯑꯩ ꯉꯥ ꯁꯦꯝꯈꯤꯗꯧꯔꯤ ꯑꯩ ꯊꯝꯃꯦꯀꯣ ꯃꯉꯥꯡ ꯁꯅꯥꯅ ꯁꯥꯎꯅ ꯐꯔꯦ ꯅꯣꯏꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯅꯣꯏ ꯃꯇꯝꯗꯣ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡꯉꯨ ꯐꯣꯟꯗꯨ ꯊꯝꯃꯒ ꯍꯣꯏꯗꯦꯍꯦ ꯏꯊꯟ ꯆꯠꯂꯒ ꯂꯣꯏꯔꯦ ꯏꯊꯟꯗ ꯑꯣꯏꯅ ꯎꯅꯖꯔꯨꯔꯒꯦ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯨꯗ ꯁꯅꯥꯅꯨ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯦꯃꯤ ꯁꯅꯥꯅꯨ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯊꯥꯗꯣꯛꯄ ꯊꯣꯛꯂꯛꯏ ꯃꯉꯥꯡ ꯁꯅꯥꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯋꯥꯏ ꯊꯥꯗꯣꯛꯂꯤꯕ ꯑꯁꯥꯡꯕ ꯁꯝꯗꯨꯗ ꯆꯤꯜꯂꯤꯕ ꯀꯣꯝꯕꯤꯔꯩ ꯅꯥꯆꯣꯝ ꯑꯗꯨꯅ ꯀꯦꯗ꯭ꯔꯕꯁꯨ ꯃꯒꯨꯜ ꯍꯥꯞꯂꯤ ꯇꯅꯧꯔꯨꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯂꯣꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯉꯥꯡ ꯁꯅꯥ ꯏꯊꯛ ꯍꯧꯔꯤ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯑꯗꯨꯝ ꯎꯗꯅ ꯆꯪꯈ꯭ꯔꯦ ꯁꯅꯥꯅꯨ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯖꯤꯜꯂꯒ
Silliba kombirei nasom adu leimaida tahore. Tungphat onthokduna nasomduda yengi. Leimai thaktagi khungatuna makhutna setna pai. Hairai. Ita Leirang, aingondagi naning tamningduna nanthahorabanina nangsu naning tamjaro. Aigum apha pun leitana nungaina mafamsida lehoro. Asi haiduna leidu leimaida thadaramduna chatkre. Ngasaidai tawribadu mangang sanadi loina uribani. Sananu hek sangkhibaga changsenduna leidubu khungatli. Aduga aibu ubidrabasu magi thamoi leirangse aingonda piramli mane. Nangbu aigi sananu ni khana setna thamjageko. Thabaki furik khawduda setna hapsinduna sananu ki mayum tamna yenglamlaga chatkre. Ngasidi ningsinglai sananu bu Thainagi Leirang Amanbi adubu ubada thamoi masu petharai. Sana nangi thawaina nungaina layuko. Dada nangi damak punsigi oina kathoklabani. Dada yum palaroi. Diary aduda mallaba leirang adu hapsinduna mafam chana thamkre. Yet thangba makhutu thangatuna munna muk yengi. Sana nangna siplamba yakhun mamise ngasisu nangni khana setna thamli dada gi sana. Dada nangbu matam juppada ningsingduna leirani. Aigi Thainagi Leirang leinungsi. Aigi Thainagi Leirang Amanbi. Asi haiduna yakhundubu nungsina mamit pena yengduna lei. Matang asida Tondon Laishram gi Thainagi Leirang Amanbi loisinjare. Pumnamak ayibagi kalpanani khanbiraga mathangi wari ma laktrip hawadi miyamdagi kainanaba yathang nizari.